Laibak thakha olaba matam asida popular government semnaba amadi anoba mikhal pangthoknaba lalong yatnariba asi ubada thamoisi kairi haina RPI Athawalagi National General Secretary Maheshor Thaunawzamna pendaba fongdorkli tongan ba hiram kayada mai paklaba kaisamthong SCG thoidok hendopasing okpaga mari leinana kaisampata laipa RPI Athawale Manipur gi office ta pangthokiba Felicitation of Achievers Thoramda Wafamasi Mahakna Fongdokibani, Thoram Maduga Mari Lainana Mahakna Makata na Hai, Mang the Taduna Ladybak core isu sing asin Nataduna Tamlaga, Sakti Pai de Basingna Labak Miambu Yamna Chamam Nahanba Mong Amada Tamliba Asi Yamna Labak Tibri, Maika Yamada Nongmay Amukapsilak, Nakalamada, Bomb Amukapsilak Tauringay Cherak Asida, Politician Karana Popular Government Semhandana Bahotnaba Aduga, Politician karana popular government semnaba hotnabagi dharma ama chatharakliba asi angakpafawi Manipurgi politician singna chathariba lichet asidi ICU da ladyba pesan amabu thabai kan bibagi mahutta doctor amaga promotion gi damak lalong yatna duna laibaga chapmane opposition su ruling su political dharma tawbagi matam na tabra khali haina mahakna fongdoke yamna aikoigi confusing stage amada aikoina laibadawna tawhalle praja sida sigi lairingai tawrimai manung sida abu sarkar se same gadra same oidra political manungi drama somdana kai akoi di huji kai manjage haibu matamda patient na doctor akoi hospital manungda patient sina somda oxygen thajalaga kari phibamda laigadabano laidoino na kanna nungsa thiningai matam sida Lady Doctor Singduna lying gadra hairaga Doctor Singduna ai promotion ka do sim kandani ai se associate professor ka ga dani moi mase nainaraga leiba manba ma political gi drama gimmick tawnari ba myam se naha moine yam nungai jade sida kamaina ruling na kamaina amuka phampai gani akoi kumaina sarkar sem gani opposition na tanja se laura kumaina koi sarkar se sem gani akoi kumaina vote hallaga kumaina koi gi vote se kahauraga koina ruling oi hogani habi wakhalon tawnari ba drama myam se ubadadi tasengna nungai jadi aduna akoina tasengna akoina pambadi karino thabak on implement tahonba tasena koi manipur se tangdu leitana leijaba manipur se akoi gi lehuriba manipur kaina basila iba illegal immigrants haigera terrorists haigera community amada base to bonate misak tuni akoina hari se organization dunia akoina hari se manipur thugaina ba tawriba organization dunia akoina hari se ado siguma mayam se akoina komaina makoi se akoina ethic makoi se culprit lariba mayam se akoina by act by law by constitution makoi se tanthokraga makoi se dandi piraganda akoi tangdu leitaw manipur oina bona ba se sida oina main importance pibana chumgadrang khalli ngasigi thoram aduda UAE Asman City da pangthokiba arm wrestling cup ta gold medal ani lawrakraba Kaisamthong top layraktagi Lawrembam Triteswar Bhutan da pangthokiba bench press and powerlifting championship ta gold mari lawrakraba Kaisamthong maning longjam lekai digi thingbai jam primozit Gujarat da pangthokiba national badminton championship ta gold ama lawrakraba Kaisamthong thangjam layraktagi Loitongbam Sinan amadi America Book of Records and International Book of Records na Inspiring Human Award pirakraba Pishum oinam lekai digi Dr. KH Tokyo da Maheshor Thaunawzamna achamba khudol amadi lengyan yanu na ikai khumnaba utki